Akeswan Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. MLA Gobindas Konto Jamna Hairi, Lamda Masigi Yalonga de Gilera Lava Masana Kayabu, Equine Yokat Nabohonagadabani. Amuktagi hen na season of a yard of a makalgi plastic season at the Nabagi Matanga, Miambu Bab Tahanabagi campaign among Ngasi Impalgi Uripok the Pangtokre. Foreign Secretary Bikram Misri na Hairi, Pakistana ceasefire Tugarakpagi Tawangadu New Delhi na Haksin na Lawi Amasung, Lanmina Sumadugi Chapchaba Paukumpi Kre Amasung, Amerika Amasung Iran, Laibak Ani Nangasi Omanda, Nuclear Giwari Shanaba Hogani. MLA Gobindas Kontok Jamna Hairi, Lamda Masigi Yalhongai de Gilera Club Masana Kayabu, Equine Yokat Nabohonagadabani, Bisnupur Jilagi Tongan Tongan Mamapam Sing Dangasi, Community Hall Ohum Sangabagi Toramda, Wangang Badashri Gobindas Nahai, Sanabung Lairabasu, Sanaroi Toraktun Sanadrabadi, Sanabung Shankwatpagi Wahan Toklaite Aduna, Sanaroi Sing na Sanabung the Tolaktuna, Sana Hanabohona Badamiam na Puning Tawit Kadabani. Sri Gobindas na makata na hai ngasi sanggakiba community hall ahum masigi manungda hall amadi maitegi yelho masana kang yokat na bagidamag laibaki floor oheli nupa amasung nupi kangkut putoktuna kang masana sibu yokat na bohana bada mahang na angamba mateng panggani hai na supungdoki thauramgi saruk amo oina uchara kaya suthaki. Directorate of Environment and Climate Change, Imphal Municipal Corporation, amasung Manipur Pollution Control Board na punna sindu na nga si ayuk, Imphal West ki urupokta, amuktang sizinarka hundok pamakal gi plastic sing makata na sizinada na bagi matangda, miyam buning tinakhangan na bagi thauram ama pangtokre. Thauram duda, pi amadi siya na sabak kaw sing miyam da yantoki. Manamasing yolibasing amadi laibelak liba miyamda amuktang sizinarga langtok pamakal gi plastic na miyoy beda piba amang bakayagi matang da ningtina kangan ki amadi makata na sizinada na basu haiki. Thauram da saruk akiba Directorate of Environment and Climate Change ki Director Dr. Torangbam Brajakumar na hai Kendra Sarkar ki mityang makada amuktang sizinaraga hundok pamakal gi plastic sizinabada ting batam kre Haujeksu mafam kaya da drive zata duna ating batam kraba plastic makal sing pagat pamadi fine tian baleptri. Hanjin season abayaba P na sabak kaw natraga C na sabak kaw paksana season abana tungda amang bakaya tholakadabadagi kanbangam gani hainasu mang na makataki. Matang thagi manga da pangthokadoriba Manipur University lingkhat kibagi kumon thauramda ahanba Manipur University Media Award lisingani kunmanga supirgani mana asi Swachh Bharat amasung masiga mari lainana miyamna thengnariba samasya kayagi matangda phongba khwaidigi phajaba print natraga electronic media gi e-pausingda pigadabani. University asigi registered in charge na thokpachero lamana hai mana asigi damak print amadi electronic media da thabak tawriba paumi sing amadi freelancers singna hiramasiga mari lainana mamang sahi gi me amadagi sahi asi me tara phawbugi manungda phongkiba e-pausing tha si kun phawda thajilakpa yagani. Miyambu asoyangam thohanda nabagi damak Meghalaya gi ngamkhai gi jila sing South Garo Hills, South West Garo Hills, West Garo Hills amasung South West Garo Hills ta numidangi matamda curfew thamkre ngamkhai paringda lalho loop sing lona karbar tawba miyoi sing amadi atai aina yadaba thabak thoram chathaba kangbu sing sathok chasin tawba thingnabagi damak district authorities na khongthang asi lokhatkibani. Bharat Bangladesh ngamkhai paring asida numidang pung nipal dagi ayuk pung taruk phawba curfew laigani. Tabiriba pawasi Akashvani Imphal dagini. Foreign Secretary Bikram Misri na hairi Pakistan hanjin ceasefire tugai bagi thawong ngarang su chatharakre. New Delhi da pawmising da wangang bada Sri Misri na hai ceasefire tugai padugi mayokta armed forces na chapchaba paukumpi kre amasung thawong asibu New Delhi na su yamna hakchin na lawi. Ceasefire tugarakpagi thawong asiga mari lainana Pakistan na su chapchaba thabak paikhatnaba Bharat na khangan kre amasung phiba madu daita khangna mapung phana thengnana ba hai kre
Sri Misri na hai phiba masigi matangda lanmi na kupna yangshili mang na hai antarjati gi ngangkhai paring amachung lainom control da asiguma thawong amuk hanna chatharak pathok labadi madu mapung phana mayok na nabasu pautak pi khre Pakistan na ceasefire thugairak pasigi matangda Lieutenant General Rajiv Chopra ga Akashbani paumi ga wari sanabada hai ngarang anganbada Bharat amasung Pakistan na khudaktagi nongmai kapa lepnaba yauna lanmi na chathaba thabak thawongching lepnaba ceasefire lauthokhi mangna hai Pakistan ki military operation ki director general na ceasefire tongnana bo wafam ase haudorakpani madugi matungda kupna khanaraba tungda yanaba du porakhibani Sri Chopra na hai Bharat na makhal khudingmaki terrorism ki mayokta lepli amadi madugi paukhumsu chapchana pigani mahangna hai As you are aware that Pakistan carried out unprovoked violation of ceasefire hours after bilateral agreement was reached yesterday evening. Drone activity, small arms fire and artillery shelling was carried out by Pakistan all along the borders and the line of control, which was retaliated by the brave Indian troops in a befitting manner. Misinformation campaign continues to be spread by Pakistan by various social media posts. My advice to the citizens of India is to remain strongly behind the government and the Indian armed forces against all nefarious designs of the Pakistan army and follow all civil defense protocols. No drones firing or shelling was reported since late last night. India maintains a firm and uncompromising stance against all forms of terrorism and will continue to give a befitting reply to any Pakistan's misadventure. Maragasida Kendra gi Home Secretary Gobind Mohan nangarang video conferencing gi khutangda Pakistan ga lonaba Rajya Singh Chief Secretary Singawari Chanakre pau kharana hai ngamkhai wangmadagi karingba nongmai kapsilakpa matamda thengnanabagi damak mikup na hom singna lainabasu makoida khanganki Sarkar na hairi handak Bharat amasung Pakistan gi ungkhanaba thawong asigi shaktam oihanduna aranba video footage kaya thagatnaba ure asigumba aranba pausing asina miyambu lanna lamjing hankiba tawraidabani Press Information Bureau gi fact check unit na hai social media singna lan tongnabagi sasinaba footage kaya paksana hujik Bharat amasung Pakistan na asengbo oina lan thengnabagi saktam oina utli miyamna asigumba aranba thawong singbu thajaba tawbidanaba madi mikup nahom singna lainaba sohairi Pakistan lanmina missile ama soibedagi makhoigi miyam tinpham oiriba gurdwara amagi manakta kapchinkre thawong aduna Sikh kangbugi maikaida chauna akiba pokhanki Pakistan gi dharma gi oiba mising yamjadaba kangbu ama sianaba maramna thaudok adu technical failure ama oibada natana diplomatic amasung khunai gi oinasu chauna khudong thiningai oiba thawong ni hairi Pakistan gi missile system asi thamliba pandamda Ningthina kapangamdabagi record lairakli lisingani kunithoi dasu masigi pangsan sandaba missile amagi changyeng tawbada soiduna laibak adugi labuk kaya manghan takhanki amasung khunjasing asok apan nanghanki Bangladesh ta laibak adugi matam kharigi oina thabak puriba sarkar gi makok Nobel Prize phangkraba Muhammad Yunusna hanagi Pradhan Mantri Sheikh Hasina gi Awami League Party bu dol asigi amadi dol asigi lusingba singi bizar chathari bedu loidriba phawba anti terrorism act ki makhada makhoigi thabak thoram sing pangthokpada athingba thamkhre America amasung Iran laibak anina ngasi Omanda nuclear ki wari sanaba horagani Rashtrapati Donald Trump na Middle East laibak singda lakkadoriba adugi mangoina laibak anina wari sanaba hogadabani Sri Trump na ani subatam oina sarkar pairakpagi ihan hanba Middle East ki maroiba khongchat oina tha sigi tara humdoi degi tara taruk phawba Saudi Arabia Qatar amasung United Arab Emirates chatkani Laibak sinba thungpada ngasi jati gi technology numit palan tauri lising ama chamapal mar phudrani pangi ngasi gi numit asida Rajasthan gi Prokharda Bharatna nuclear bomb mai pakna changyeng tawki aroibada maroiba pau amukhana MLA Govindas konthok jamna hairi lamdam asigi yalhongai degi leraklaba masana kayabu aikhoini yokhatnaba honagadabani amuktagi hena sijanaba yadaba makhalgi plastic sijanadabagi matangda miyambu ningthina khanghanbagi campaign namangasi Imphal gi uripokta pangthokre Foreign Secretary Vikram Misri na hairi Pakistan ceasefire thugairakpagi thawong adubu New Delhi na haksin lawi amasung lanmina su madugi chapchaba paukhum pi khre amasung
Amerika amasung Iran leibak ani na ngasi Oman da nuclear gi wari amuk sanaba hawragani pau loijare